Arambai News Guwahati da Maithilongi pau tabiriba singbu ihan handu maktada jingangbam Suzitrani na kurumjari. Hauzik pungbam si faubagi oina maruiba samlapa pau khara lominarase. Congress ki luchingba Rahul Gandhi na handakta Mizoram da pikiba statement amagi matangda amukona BJP gi mouthpiece amagumna phongdorokpa si laibak thibani haina MPCC gi president oriba K Mega Chandrana ngarang phongdorakre. Ngarang Congress Bhavan da pangthokiba paumi singa unaba mada mahakna haiki amukona loop ama oina hairam labadi phagadabani Rahul Gandhi na pikiba statement adugi apunba wafamdagi machet amakhak laukhalaga wahaigi wahanthok hanbadi maduna mapung pharoi Rahul Gandhi na mapung oina haikibadi Manipur asi BJP gi game plan amadi makhoigi role na machet thokna thugaire haikibani Rahul Gandhi na pikiba statement adu amukona condemn tawi haikibadu haimanba thoi BJP gomba political party amana wafam asida react tawbadi maram chai adubu civil society loop ama oiriba amukona matam thaduna phongdorakpasi maram chaba watli Manipur leimaidagi Congress party leiba natraga leitaba haibasi amukona hairoidabagi wangbada lei hainasu Congress ki MLA asina makhatana paumisingi kuthangda pendaba phongdorakhi Haukiba October 13 da Imphal gi Sega Road Khwairakpam Laikai gi Nongmai Kapagi Thodokta soklaba victim singna handaki matang asidadi ngakpiba amadi kauthokpagi wafam suklai leite haina ngrang na honana amuk hairakre Thodok asiga mari lenyana semkiba JSC gi convener Ibo Yaimana phongdorakhibada Sega Road Khwairakpam Laikai gi miyoi singi mathakta mathong maram chadana ngamle matagum nongmai pangkapta kaptuna miyoi tara hena sogapan nanghankiba Manohar Mayum Barispu kaidongaidasu ngakpiba amadi kawba ngamloi hairakle Panbayai lotuna lairaba Baris Sarmana ngarang lale haizarakrabasu makpu kaidongaida ngakpiba amadi kawba ngamloi haina victim singa sena pendana phongdorakhibani Maragasida Thodogasiga mari lenyana miyoi ahum amasu ngarang police na phakre makhoi singa dudi nongthombam Tony chahi 13 nungoi mayai lekai Ningombam Vicky chahi 13 kongba nandaibam lekai amadi khaidem Nivas chahi 13 singjamai pebia pandit lekai takine makhoi ahumak numit nipanigi police custody da thakre panbayai ngarang phakriba miyoi ahum asiga tharaga Thodogasiga matang da punna hauzik phawbada phabagi masing punna miyoi manga sukre Haukiba October 13 CDO unit jiribam gi team amana U bottle kayaga loinana miyoi ahum lengang pokpigi jiri turel gi torbandagi phabangamkre pharaba miyoi singadudi Mona Burman Dulal Burman amadi Devasis Burman ne makoidagi McDowell gi number 1 bottle Janipan ga kuntra mapan phagat pangamkhe tungda pharaba miyoi singasi U bottle singaduga konana jiribam police station da makhatana action lokhatnabagi damak CDO unit jiribam na khusinakre hauzik atopa pausingda Handakta Gazagi Hospital amada bomb da landabadagi miyoi kyagi punsi mangkibadugi matagda India gi Prime Minister Narendra Modi na nungaitaba phongdokkibaga loinana thogdogasigi matangda pendaba phongdokre amadi jenaba miyoi sing matik chaba cherak pigadabani haibagi wafam thangalakli Israel amadi Hamas lanasida micham miyam siba hengalakliba sigi matangdasu mahakna nungaitaba phongdorakhi Panbayai Gaza City Hospital da pokhai ki basida miyoi chonga hena sikhi adubo thogdogasigi matangda Israel amadi Hamas nakal animakna amana amagi mathakta maral sinari IDF ki wafa matungina Islamic terrorist sing na kapam missile misfire oibadagi hospital asida tasin kibani hairaduna Masiga mari lenyana call recording amasu thadurakle Israel na Hamas bu mapung fana dismantle tawbani haibagi phirepsu phongdorakhi lan asida hauzik phawda Israeli lanmi sibagi masing chahum henkre haire Israel amadi Hamas lan numit 12 sujilakhibaga loinana Israeli singi attack kankhalakli Israel gi maikidagi Hamas gi hauzik leiribasi option ani khaktani Siba natraga surrender tawba natana atay atopa lambi amata leitri Hospital da pukhaiba haibasina takpadi Gaza da micham miyamgi leifam leiraktre safe oitre haibani
ꯃꯁꯤꯗꯅꯤ UNꯅꯁꯨ ꯈꯨꯗꯛꯇ humanitarian ceasefire call ꯂꯥꯎꯊꯣꯔꯛꯈ꯭ꯔꯤꯕ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯔꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯕꯥꯏꯗꯦꯟꯒ ꯐꯝꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯔꯥꯟꯅ ꯏꯖ꯭ꯔꯥꯌꯦꯜꯗ ꯂꯥꯟ ꯂꯦꯞꯅꯅꯕ ꯑꯃꯨꯛꯀꯁꯨ ꯋꯥꯔꯅꯤꯡ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯝꯂꯒ ꯇ꯭ꯔꯤꯒꯔ ꯆꯤꯡꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯏꯖ꯭ꯔꯥꯌꯦꯂꯤꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯑꯣꯐꯦꯟꯁꯤꯞꯀꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅꯗꯤ ꯒꯖꯥ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯥ ꯃꯄꯥꯡꯒꯜ ꯍꯟꯊꯔꯛꯂꯕ꯭ꯔꯥ ꯀꯟꯅ ꯉꯥꯡꯅꯔꯛꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯔꯤꯕ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯦꯟ ꯉꯔꯥꯡ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯇꯦꯜ ꯑꯕꯤꯕꯇ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯇꯟꯌꯥꯍꯨꯒ ꯐꯝꯃꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯈꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯏꯖ꯭ꯔꯥꯌꯦꯜꯗ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯝꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯃꯗꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯅꯅꯕꯁꯨ ꯍꯥꯏꯔꯝꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯟꯗꯛ ꯏꯖ꯭ꯔꯥꯌꯦꯜꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡ ꯕꯥꯏꯗꯦꯟ ꯑꯃꯗꯤ ꯅꯦꯇꯟꯌꯥꯍꯨ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ 6ꯂꯛ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯅꯤ ꯕꯦꯟꯒꯨꯔꯤꯌꯟ ꯑꯦꯌꯔꯄꯣꯔꯠꯇ ꯕꯥꯏꯗꯦꯟꯕꯨ ꯅꯦꯇꯟꯌꯥꯍꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯠꯄꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯅꯦꯇꯟꯌꯥꯍꯨꯅ ꯍꯃꯥꯁꯇꯤ ISISꯇꯒꯤ ꯍꯦꯟꯅ ꯐꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯆꯥꯎꯈꯠꯂꯕ ꯃꯥꯂꯦꯝ ꯑꯁꯤꯅ ꯍꯃꯥꯁꯄꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯉꯥꯛꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯟ ꯐꯥꯎꯕ ꯐꯥꯗꯨꯅ ꯄꯨꯈꯤ ꯇꯧꯕꯇꯕꯨ ꯍꯃꯥꯁ ꯑꯁꯤ ꯄꯦꯂꯦꯁꯇꯤꯟ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯅꯁꯨ ꯅꯦꯇꯟꯌꯥꯍꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯥꯝꯒꯤ ꯃꯤꯅꯤꯁꯇꯔ ꯖꯌꯟꯇꯃꯜꯂ ꯕꯔꯨꯋꯥ ꯉꯔꯥꯡ ꯁꯝꯅꯥꯗ ꯍꯤꯡꯍꯧꯔꯦ ꯃꯍꯥꯛꯅ ꯇꯣꯡꯂꯛꯈꯤꯕ ꯆꯣꯄꯔꯒꯤ ꯏꯟꯖꯤꯟ ꯌꯥꯔꯛꯈꯤꯗ꯭ꯔꯦ ꯑꯁꯥꯝꯒꯤ CM ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯗ꯭ꯔꯥꯏ ꯗꯦ ꯂꯩꯔꯣꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯥꯒꯥꯎꯗ ꯁꯟ ꯃꯀꯣꯛ 32 ꯌꯥꯎꯕ ꯀꯥꯔ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔे ꯀꯥꯖꯤꯔꯪꯒ ꯅꯦꯁꯅꯦꯜ ꯄꯥर्क ꯍꯥꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯜꯗ ꯊꯤꯡꯂꯝꯕ ꯑꯗꯨ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯈ꯭ꯔꯦ Guwahati Jurota Nauna Saba Shraddhanjali Flyover ngasi October 18da Sangaragani Flyover asina traffic chinba amadi chathok chasinda yamna mak chawna relief amadi piragani lane anigi flyover asi Gitanagar dasu masa ama sandokle Manipur gi Governor Anusuya Uikina Chochanpur amsung Bishnupur district laiba relief camp singda chatuna ngarang yengsinkhre Chochanpurda laiba relief camp singda chatnabagi hotnaruba Manipur gi Governor nupi protesters singna lephankhi Manipurda internet service ki athingba leiramba adu numit marini mangani gi manungda amukhana hangdoklagani haina Manipur gi CM N Biren ngarang lauthokre Manipur gi Kangpokpi amadi Chandel district anida leriba Kukijo mioi singna rang yumsagaisa numit ayuki pung 3 dagi numidang wairam pung 3 fawba pung 13 gi oina total shutdown lauthokhi Myanmar ga tainaba Ukhrul district ta Manipur lengaki ahanba cabinet mifam ngarang phamkhre MLA humpugi manungda MLA tara habidi kuki MLA pumbana tonganba administration gi demand thamkibasi ngakningai amani hayakhi Manipur gi CM N Birena Ukhrul district ki damak lupa crore humdra dasmik ani amagi oigidaba project kaya maikhum hangtokhi Manipurdagi kuki nupi ahum yauna mioi mari lupa crore ama henbagi drug konana West Bengal da phakre Manipurda tholiba kangluki irang asigi marakta kuki phurupki nupa nupi kaya na drug karbar tobagi changsu wangkhalakli Guwahati gi 6 mile dasu police na thiuma chathabada Manipuri muslim ama yauna mioi ahum WY tablet lising humpuga konana phakre Naral Sena dangrang ayuk Bishnupur district manung channa Naral Sena maning mitei khulda kuki militant singna nongmai round kyarak kapsilaktuna amukhana landarakre hairi Naga Students Federation NSF na Union Education Ministry na handakta automated permanent academic account registry One Nation One Student ID hairagana hena khangnaba policy chatna halagani haina laukthorokiba wafam adu yamnam kanna oppose tawrakli Bahujan Sahitya National Academy National Committee of India na chahi asigi oina ozagi sinphamda mahiroisingbu chokthaba naidana takpi tambiduna lakliba Ukhrulgi Kaihau Tangkhul village sigi Phungreingam Kaisingda Sevaratna National Award English singani kulhumdoi piduna ikai khumnaba ullakre
Fake PG admission form social media da handak thadurokpagi thong asigi mathakta mitna singna leinanaba medical counseling committee na mayamda hairakli hariba semjin sajillaba fake form sing asina state quota gi makhada nomination amadi payment ki kuthangda seat pi haina claim tawribani Union Cabinet na chaliba chahi asigi haukiba July amadagi dearness allowance DA additional installment ki oina chada mari release tawbagi ayaba pikre warebasina maram oiraga central government employee lakh nipunipan dasmik taruk taret amadi pensioner lakh humpu taret dasmik mapan mangada kanaba pirakani amadi UK gi West Sussex ta laiba Costenmore School ko boarding preparatory school amana AI artificial intelligence chatbot amabu principal head teacher oina hapkre hariba AI principal asina school asigi human principal galoina thabak tawmina gadori asumna artificial intelligence principal asina mahairoi sing amadi oja singbu saugatpa yauna subject kayada pauktak pigadori ngasige na dia Arambai news Guwahati da mitilon gi pau sandok chaba matang sa loisin soba galoina tabiriba singbo kasu hanna kurumjari